Manipur की मफम कयादा तोान तोान बा इलेक्शन के मई लेने बा मदी इलेक्शन के मई लेने तबा थुदु वथु मयाम खक ngasi ita tatna ekoi hauti Manipur dam sida tanguk masel amaga hungana dana amaga ngangari saknari ba mass media singda amaga hun ngangari ba थोदोक वथोक मैम हौजिफाउदा सरकार सिना जेंग्रा लेबा आइल सरकार की लॉ एंड ऑर्डर मथोंग मरम खंगंदबा असिगुंबा सरकार मा हेक हायरसु सरकार मा लेदी हेक हायबा आई अदुगा मोइना लेबाक सचोन तोबसु ngамदबा असुक सांगलबा हयेंग तरंगाइरे सही फागदबा इकोई लाल सिदा मिसी मिना के आम थोले अवाना रिलीफ कैंप लेरिबा वाना मैम काउम खुदिंगी जाति खुदिंगी थेंगरिबा लेरिबा अवाफ मैम से उबीब ngamba चप चाबा सरकार अमा हुजिपौ उबु ngамदि मरम मदुना इरमदम मसि लेबिबा प्रजा मियामना मसि अखोई इंटेलेक्चुअल मकई की इंटेलेक्चुअल कयाना अखोई पाउ फाउनदना अथुब मतम लिखोई वरोइसिन सि पुरकना बहुना मिनसि अखोई वोट ngaइबा रिजल्ट आउट ngaइबा अदगी हौजी इंडिया की पार्लियामेंट की इलेक्शन अखोई फेस तरेरक पांथोकदिमे वालिबा फेसिंग मयाम लाखिगनी वाली वोट हाइदोपदि कोई पुन्ना अमुतदा हाइदोकदेबनी तालगा सिदै कोई थोनिंदब थोदो वथो ngarang तसो अखोई कुंबीदा थोनिंदब थोदो मयाम थोली इमा इवेंट कयाबु सेंट्रल फोर्स सिंगना चथैबा टॉर्चर म्यूट मिनै मैम असी उरगा अखोइना करमना अखोई मसी खांग लेबा ngамगनी खांगिबन अखोइसि मरम मदन अखोई इरमदम सिदा आइलमा सेमनबिदमा आइलमा अखोई लेंगा असिगी लेरिबा एमएलए मिनिस्टर सिंग अदुम जेंग लेगदरा मोइजिबो इरमदम सिदा मणिपुर दा अखोई मोइजि सुबु उद्रब्ला इमा इवेंट सिंग अवाना म्याम जे मोइना करिमा हाइब ngamद्रब्रा मसी मियाम की अपुनबा यूनिटी अमना मसी लेपा की लीडर साबा लीडर की मैखुम उबलगा मसा की बिजनेस कारबार तौरिबा सिंगसी प्रजा मियामना चेराक पीबा नतना मसी प्रजा मियामना मोइबो वरपीबा यामना मथौ ताई मरम मदुना अखोई ngaranggi April tang kulsa da tholiba kumbi thogo achi ikoi lamdam si leiba tongan ba civil organization mayam achina organization singda aina haingba wafamdi ikoi government gi oyo natragna non government gi oyo ikoi inquiry ma tohno pame ngarangi thodoksi matungda siguma thodoksi thoin ba pamde jingnaba kayamam lei ikoi मसीदा ओइबो वफमसी तोंगान बा अखोइना मफम संगसन ngamद्रगसो अखोइ तोंगान बा एंगन सिंगदगी पाउ लौरिबनी मरम मदुना ngarangi थोदोक्सी अखोइ यामना मतुंगा मोना थोक्तनबा सिगुंबा थोदोक्सी ngarangi एप्रिल तांग 30 दा थोइबा कुंबीगी थोदोक्सी इंक्वायरी तौबा पामे पब्लिक मियामनुगी सिविल सोसाइटी ऑर्गेनाइजेशन सिंगना चथबा पामे गवर्नमेंट सिबो अखोइ थाजब लेदी गवर्नमेंट की साइड की इंक्वायरी तौवाइजे आई हाइबा ngамoi मोइगे थबक थोंग सिंग सिदा आई थाजब वाले मरम मदुना मसिदा मतोकरमना मियोई फाबा अमदी खुलाई फाबा सिगुम तोंगा गवर्नमेंट चथरिब्रा नत्रगना मसी अखोइगी राजनीति की खुदिन थौरांग यावरब्रा अदगी अखोइगी नुसिजरबा खुन्नापसिंगना करम मोंगदा मोइने करम मोंगदा रोल लौरिबनो ngarangi थोदोक्सी आई इसामक सिरिमोरांग थेम तोतोम सरान नोंसाबा ई मसी मियामगी सेवा तौगेना थोरगा ngasi इलेक्शन थेंगरिबा पार्लियामेंट की इनर मणिपुर पार्लियामेंट्री कंस्टिट्यूएंसी दा इलेक्शन थेंगनकबा जी रिजल्ट हाइदोक्ट्रिबा सेर नंबर 4 की अदुगुंबा इंडियन अमना
ꯂꯧꯒꯗꯕ ꯗꯥꯏꯇ ꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯃꯤꯟꯅꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯩ ꯆꯪꯁꯜꯂꯒꯅꯤ ꯔꯤꯄꯣꯔꯠ ꯂꯧꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯄꯤꯔꯤꯕꯁꯤꯡ ꯃꯁꯤ ꯍꯩꯔꯣꯛ ꯃꯤꯌꯥꯝꯅ ꯍꯩꯔꯣꯛꯀꯤ ꯌꯨꯅꯤꯇꯤꯅ ꯃꯁꯤ ꯃꯣꯏꯒꯤ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯀꯔꯤꯒꯨꯝꯕ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯥꯎ ꯑꯗꯨꯝ ꯑꯩ ꯇꯥꯏ ꯃꯁꯤꯅ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯃꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯍꯩꯔꯣꯛ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯐꯣꯔꯁꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯚꯥꯞ ꯇꯥꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪꯗ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯏꯔꯥꯡ ꯍꯧꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯍꯥꯞꯂꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯊꯝꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯃꯣꯠꯄꯒꯤ ꯑꯃꯣꯠꯄ ꯉꯥꯛꯇ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯕ ꯀꯔꯤꯗ ꯂꯥꯛꯑꯦꯀꯣꯗ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯁꯔꯀꯥꯔꯅ ꯇꯣꯂꯣꯞ ꯊꯥꯗꯣꯛꯇꯕꯗꯒꯤ ꯉꯁꯤ ꯊꯥꯒꯤ ꯐꯤ ꯊꯤꯕ ꯉꯝꯗꯕ ꯁꯔꯀꯥꯔꯒꯤ ꯁꯥꯔꯚꯤꯁꯇꯤ ꯇꯧꯔꯨꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯄꯨꯂꯤꯁ ꯑꯣꯏꯌꯣ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯣꯏꯌꯣ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯊꯣꯛꯇꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯣꯏꯒꯤ ꯊꯥꯒꯤ ꯐꯤ ꯄꯤꯕꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯤꯕꯁꯤ ꯎꯔꯒ ꯃꯁꯤ ꯁꯔꯀꯥꯔꯁꯤꯅ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯄꯥꯛ ꯑꯁꯤꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯄꯋꯥꯔꯁꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯁꯛꯇꯤꯗꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ ꯃꯁꯤ ꯀꯥꯎꯊꯣꯛꯑꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯔꯝ ꯆꯥꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯁꯤ